Kurumzari ISTV ki paumi yang tabir sing taram noksari ngasi ki mereba pauda paumi sing yai pathorang thabak wena pangthok lagani haina Chief Minister na thazaba pikre amadi sangak pham da leiba ADC ki members sing le pham da bom pokahan ki ba thong adu pang da bagi khudam ni haina Deputy Chief Minister ga khangam na haikre hauzik pau sandong na pizari All Manipur Working Journalists Union gi President Wangkhem Sa Syamjai na luchingba MZU gi Standing Committee gi members singa loina ngasi Chief Minister Okram Ibo biga phaminaduna Manipur gi paumi singi sakwa thorang gi matangda kupna khanane nakre MZU gi maikei gi thamkiba paumi singi pa thorang gi wafam pumnamak athuba matamda thabak oina pangthok lagani haibagi thazaba pibaga loina mathau taba thabak lokhat pa hokre MZU gi hana President Oramba MLA N Biren Singha yauna Chief Minister gi office chamber da phaminakiba asida union gi maikei gi demand taraga manga yauba memorandum ama pisinduna punna khanane ki ngasi union thamkiba demand sing adu lising ani ahumda Chief Minister ga phaminaduna khana khraba wafam sing su yaubadana tana maram saba demand sing ni khanbiduna Chief Minister na khudak tagi thabak to onthok nanaba mari lenaba official sing da pautak piki union na thamkiba demand sing da Manipur Press Club maintenance tawnanaba budgetary support hengar hanba journalist sing da lem na layang bagi khutong saba piba Manipur da Press Academy lingba paumi sing na mathau tawringe da asopan asiana yorokpada matik saba ex gracia piba journalist family benefit scheme journalist housing colony assembly secretariat press room thamba Manipur Press Club building Sabalushin ba Andaman and Nicobar Island gi Mount Harriet Memorial Complex amathamba journalist pension scheme matangba chunamong da semtong samjin tauba DIPR gi journalist identity card masing haganan ba Impal Airport press room thamba More Jiribam Ukrul Tamilong amasung Mauda Union gi branch office hangana ba lampi pinana bu wafam yauri Manipur Press Club ta nong khajitang tabaga sing thumbagi matangda Chief Minister na khutakta mari lenaba singda phone tawduna atuba matamda thabak pakhanana ba pautak su pikre Union thamki wafam sing khana dona kana ba matam amagi manungda pumloi losin ba yana na ba mari lenaba department ki makok thomba official sing yauna laliba October gi kungom do gi nuthil gi pungomda Chief Minister gi office chamber da phaminana ba matam lekhre mifam asida mathau ta ba thabak thorom sing khangdok tuna numit nini humni gi manungda losin ba ya ba thabak sing losin na ba padam thamgani haina su Chief Minister na thazaba piki paumi sing gi makai degi Manipur gi manung hanjan mafam sing da tha khudingi paumi team satuna conducted rural report sing Sinbiu Hainasu Union gi makai digi taksin ki Sangak pam dalai be ADC gi members sing le pam dangrang bom pokai handuna amanga ta thon ki bo mafam aduda satuna Home Minister ga khangam nang se yengsin khre miam gi mihur oriba miu sing le pam da bom pokai handuna misimina thon naba honaba amadi akai atoi kaya thon ki bo thodok adu pang dab gi thong ni haina phongdok khre bom pokai hanbana maram oiduna amanga ta tholaba mafam sing koina chatuna yengsilaba matungda ADC gi members sing yauna mafam aduda pangtok ki mifamda Deputy Chief Minister ga khangam na haikibada lebak miyam gi damakta thabak tawribani haiba kangbu amana council gi thakta hantharaktuna thabak torokpa amadi members sing da akitu jung polakpa si yamna lebak thibani amadi makhoi gi objective amadi philosophy asi nemthrak le habse mayek sengna tak le haiki makhoi taliba demand District Council the attack tawga councilor the hat laga bom to hadaraga yelaga mohi demand hungai sumra eva issue ni halan very reason known to them chatli ba muligi objective and the intention or philosophy council the handara laga I say a question to karam group no I say nde adu khula kigani claim to correction Maram group ni na sigi maram haira maram asina maram oidara attack to bani bom hari whatever group it may be puna pan esa pusa kataba yam gawar district ba dimba mong da attack to mahutta seng ngan na kundo ga maram du sapchan pieda Mahakna makata na haikibada Autonomous District Council gi mifam asi matam sangna pangthok tuna lakpadu pangthok kadabani haina akan wadabi kaya tauki amarom dana Mikhal pangthok na honarakpa matamda Mikhal pangthok pa yaroi haina athingba amuk thamlaki singi mafam singda Manipur Sarkar na miyam gi yaphana ba thabak amata paikatre haina Sarkar asibu maral siri
Miam gi pathorangi thabak packet kadaba autonomous district council gi miyosing asibudi mayum da lehenba phawba yahandabadagi sakot thorangi thabak amata mapung phana packet pagamdri asigumba double standard oibgi thawng asi thadokpana phabu oigini members sing gi lepham asida district council gi member amadi imung manung gi miyoi natana top miyosing leheloisi mafam asida hanadagi hena security kankan hanmaga loina si minister ga tanodona kari lokotpa yabagi haibdu yengsilagani haiki program ne amsing se centralized tawre Manipur Sarkar loy kamjil laga singe lamdam da masigi MSS le hendre nakana madana hat hai ba nakana madana tawdre hai ba asig mas double standard hai ba okanon se thamo ko hai tawda mo tawu le ko ho tawu ko tawu adu hai ariga adu tawde ade hadana public nungsi ba sadra hai da toksi natraga election to tawni to khrabnina now district council has been put in place. Mother district headquarters function to hold you, not in the other. Have you do straight? Not on election to way, I could come there. I would recognize the day. Other to way a day, Nakan, to way a day, Nakan, double standard district, toxic. Lebak ama sakona bhona bada nupi singna masagi identity khangna samaj gi chakot thorang da yausinba matam oire haina MLA nemsa kip genna phongdokre wapam singa si kangpokpi area pomai naga women union gi conference amada phongdokhibani Fayapo women society na sinduna Fayapo village da knowing your identity as a woman haiba thim da pangtokhiba thoramadu da MLA Karong Assembly constituency Dr. V Alexander Pausu Saruyaki thoronga mari lenena Paumai Jatigi, Mamangedi, Chanaraklaban Nat, Gobezaway, Shaggy Tormkaya Supangtoki. Emily Alexander found a Pongtoki, but Apaba Imu, Apaba Samazamo, and Mahabas Nupi sing a Choba Todani, Lebamagi Soka, Torang, Packet, but Nupi losing Missing Muru Todang Kayali. Nupina, Masana Masabu, Hantana, Kanbigi Wakal Tadokadavani, Samazas the lady Pamai Palabanupa singing Marumda Pabanupi sing lay, Habsing a sing Nupi Obisina, Ning sing Bigadavani Pongdoki. Subguest Oina Saruyakibi. MLA nemsa kip gena makatana phongdo kibada bharat ki rajniti gi miyang da nupi sing sobo thodang lei nupi sing na lebak singi lebak sigi lawmaker body sing da yaushin duna phoba chawkhat pa samajama oyakna ba hona ba tangai phade chingtam aikoi amatani aikoi masal gi marakta nungsi chanana leiraba kanda chawkhat pa santi leba samajama orakador bani hairaduna nupi sing na pangthok pa thabak thorom sing da nupa sing na puning thogat pibagi tangai phadabu su lei haina phongdoki lebak ki lawmaker da nupi jau sinba tai lebak chawkat na ba hon na bada nupi na masagi identity khangna lebak ki seba to bada jau bada bani nupi ki sakti sing jam na wangi especially Manipur da so jam na heli hai na thamjaninge Manipur da khauri ba prithvi da oina sanabada bharat ki mingjat purak piba Manipur de gi oina Mary Kom na draw State cabinet na lay inkhol gi khunja singidamak nauna khunda leta hanana ba double package pina ba lauthokraba su matam sangna laba mafam asigi miyam phumang na ba phibum amada leiri kiramasigi matang da report ama punna yumthong chama sumna mapanom oiba apun mamising lising na chani rong khunda ba lay inkhol matam amada miyamna khwaidagi kinaba lainana naraba madi sokna samnaba yade haiduna intok pirabasingna ngasidagi sehi humbutara rongi mamangdagi khundadona lakhibani wangkhai kendragi manung chanba chingmayungda apunba lamekar kunthra romda leiriba sada marfutara romna leita laira amadi hakchangi phum soinaraba miyosing asi ngasidi government na paikhat kadaba chawkhat tharangi saru ama oina palifam khangdaba mpham amada yum hongba tari hiram asi matangda tongan ma khunjasingna makhoigi oiba mot thamnarakli khodi pamde ne yung hombo bukana pamde India gi oina mafam amada sahi kun suna leraklaba miyoi ama mahakna leriba mafam adudagi masagi ayaba yaudana chalan khiba yade haiba oil katigi chengak lejarabasu sahi humbutara rom hena leraklaba matu solaba miyosing asidi lengak mapugi yathang hiktokpa ngamdana innanaba thorang tawhori makhoi gumbana lengak mapu singa singnaba ngamloi haina pumungna ningdol pomori simatamamanda de si je handle prosi ana patient gi mapam moin lerame tv ga ada khoi po kan la ka su tamam go khangdana khoi mapa na thokpasi yam wa ba ama wer me halaman ching mayam jina
lakko matam je like khoi gi leiba leikai son atai na chang kan da ruman pa ga makun kumanga yam hangoi na la me ada gas da akhoi na nga wai na khangjaro matam da di kari taw ge da kabok ka thado ga amtang changjen na ba na si da akhoi me an madu lai akhoi buji lei ju ngasi baw da akhoi na lei je sahi yang khai ga mapan ma ton na sure akhoi halamen si de se loi ni si gi ba ngak tan wafam asiga mari lenana sem khiba lei ingkhol eviction affected rehabilitation development committee ki president M Anil Maitaina ma ke u mot phongdorokdi Manipur government su lei da lai ba sing ji sothana le horba imung awa ta horu me am sigi amuka hena mateng pangbirakani habitu lengun gi praja singi mafum degi SPF sarpar thajaba thami hajariba ISTV news ki dama cameraman P Bobo galoina paudam jariba Richard Ranjan leingkhol ngasi Thawal Mera ground da leiba pukhri amada mapal lamgi miu amata duna sirambadagi Thawal police na lokhalaga Janems mok ta thamkre leikidrba miu asigi maming Munarai Chahi Kunkataru Silchar Dagini Hauzuna Thawal Mela ground gi bara gi yum amada leibani hari mahakala minaba babul kobamana leikidraba Munarai ayuk pung tararom taba duai digi thiba khangkitabani makhoi ani punna painting gi thabak tawi nimit kungani thoi ni rom gi mamangda Thawal da lakhibani hari Satchiba September ke tang kun gama panda Imphal Jiribam rail line gi tunnel number Nipan subada bomb pokai handuna mioi mari son kiba amadi October ke tang tarukta mafam asimakta da bomb ge attack tawduna mioi taret son kiba thaw adu yamna pang da ba mioi gi minung silai taba thawdok amani haina si minister na condemn tawbo phongdorogli maralai bi miu singi matakta an gi oba thabak lokhat kani hari asugum thodok asi matungda amhana thoktana na ba matik saba security pirgani hari thodok singa duda ka hena solaba sinmi singda sarkar gi market gi rupa lising yang amadi ka hena soktaba singda rupa lising tara pirgani hana su phongdoli Lions Club Leimarol Imphal Social Workers Club Herangoi Thong amadi Siza Hospital na punna sinduna nomagi oiba free cataract detection camp ama Herangoi Thong community hall pangthokre mioi sohumlom cataract ki anaba leibra haina sek tawbada mioi kunthrarom naramba thengnabadagi Siza Hospital na lemna operation pangthoklagani camp asiga mari lenana Dr Nonika na phongdorakpada Santhok lambi leitraba hal oraba singna hospital chatuna laying bangamdraba singidamak yenglaga asigumba camp asi pangthokpani haki Cataract se detect tawre haraga sida pura ibang ogdong ni myam se loina ma free surgery tawani sija hospitals ka coin responsibility lawraga adu matunda moi ge anno prescription da glasses loina ma ida loina ma free wani bisam ta jamhan da tawani Kasamthong Kendra gi manung sanba ahan them laikai thangjam lerak amadi alangbam laikai gi mafam sing nong khara hek subaga ising mokhatuna awaba mayuk nariba sik ohanana papandamda Lekai hungi miu sing nangasi PD agi drain sengnar ba machine waiduna drain sing sengbagi thabak chathakre Number 12 ki councillor Ramakantana lekai gi miyam na paisa putholaga honari ba thabak asida sarkar na miyeng sangduna nong hek chubaga ising saugi wa mayuk nari ba si ko nanaba hona haningi haiki pura simak ko leiro ko ki sanu ke da si ko worship la nalan geni ngamni hai gi di nati ngamje ba khara aku myam aku gi aku gi kumang ba sumagi kento bija aku gi pating pagning ba ku gi halaman aku le gi myam le gi tanna jara aku gi na su gi taw ko ki sing tanna ga aku da dang myam gi khanna ba si ja ku le ki jing ja bai tare Kuki National Front ki founder president Oramba Nelun Kibjengi kunga suba lai kitabagi ningsing thoram ngasi Sada Hills ki Phajang village da pangthokre thoramadu da KNF ki president IST Thangboy General Secretary Aron Home Secretary Jangboy amadi Defense Secretary Lala yauna lobasagi Kader Singh amadi miyamna lai kitabagi ningsing khubum da ikai khumna butki lai kitabagi founder president Nelun Kibjen Lising sa April Fedra Homdo gi October ki tang taraga ni thoida morbung da security force ki makuta leki tabani ngase ki thoromadu da joint monitoring group ki member KNF ki Rohang Kuki na phongdo ki bada leki draba founder president oina leba ki damakta maru oina Kuki jati ki damakta thamoi sengna mathona leina honara madu ngase gi miyam na tung in bahona batai haki ma asi KNF ki mapa amani hana sing thaki Today I would like to express or request all the nations mostly the cookies for some of the leaders, someone who really fight hard for a community or a nation, for self-governance or something, maybe basically
determined as killing. Taris Suba Nomathiam Pahari Lake Tabiki Kumon Thorongomari Lenina, Sayasigi Lifetime Achievement Award Lamdomusigi Sanaraba Saringba Kumantem Prakasta Pirgani Hana Lautokre. Manasi Lali October Gitara Nipanda Palace Compound Gi Lamian Musal in the Pangtokadaba Lake Travel Sasa Pasagi, Ningsing Thoromda Lantokani Hari. MD the Satari Manipuri Suba Creative Director Singi Short Play Competition Gingasi Madinizan Manumita Mekola Dramatic Union Gi Lari Bakta Quading Tangal Sorare Liputri Theatre Gi Ano Bajug Amati Yumzau Larimbigi Maitei San Utkre Manipur Dangasi Satari Ba Drag Ki Huran Lalong Singasi Delhi Amadi Mahake Koloshina Manipuri Simbu Matam Pumbi Wana Namtaduna Tambayanaba Akanana Sangsila Lalong ni Haina Aina Tinkraba RPF Ki Publicity Department of Pongba Manipur da Delhi Bandit Singi Drug Politics Haiba Pamphlet Amana Maral Siri Manipur da Natana Yumlo Nadibalebak Sing Maruina Kano Poesia Gilamdam Dasu Drug Asi Mara Tahan Mangamkre Sezaya Sida Toan Mahidak Sungbada Changba Chemical Sing Acetic anhydride ephedrine pseudoephedrine amadi potassium permanganate chingba asi Indiana political reasongi mingda angapa phangna puthokuna Myanmar bu kusam gi drug sungbada mateng pangsilaga soba sel lori drug lalonba saugatpa sasanaba yawlo sing samgatpa masal hananba drug talaichu hanba military lalongda kudong chanaba India gi networking asina miyam gi right to self determination da chouba chaipu ama pinana bhonari haukiba chailis Trani Thoi Trom Durom Asida Southeast Asia da drug trafficking lambi ama lakpadagi Manipur da su narco terrorism gi khongthang asi mayon anida nono onsil lakre ahan mayona Manipur yauna Myanmar ga thangna badalai ba Russia gi state singda India Armina Sogatuna Popi Thabasi Mapung Henba Masung Potoki Huran Lambi asi ahan bada China yon kharga mathang da Indiana makogi lebak sing asida khaidura pasini ani subada hariba Popi Thapam sing asiga ko bada haibadi Myanmar amadi Manipur na chingba anakpa international boundary singda Indiana Mobile laboratory sing linkatuna sungdok laba drug sing ahong mamanda thadok pasini adubu pothok demand hengalakpadagi pamidagi phangba pothok singbu synthetic process tangkhai hena toksinduna synthetic drug war amagi maikeda junction lakli Indiana sudro ephedrine si political gi oiba maram kaya Ishinduna pharmaceutical manufacturers da hangai leitana puthongan badagi ngasiri Manipur da su kusem ge drug kaya India rom dagi puslak pamiam na phongna uri basini asumna India gi narco warfare gi akhanaba lalong oina kusem ge drug ki sautholakpa asobo mateng pangnam gi damakta Manipur amadi naknaba phom singda narcotic drugs asi toan ba mayon da puthoktuna akhugi khunai ge seminon da landargli hena nungnang ningai oribadi asuguma drug puthokpa amadi puslakpa thodo ani asina manufacture production distribution amadi consumption haiba thodok sing asidagi handoktuna social crime kaya drug kilal asina Manipur gi hawlali bana harul singbu drug ki pak ta tawhandura amuhana hawgat kakhat pangam naroi da khunai ama ohen gadore khanglakpadagi lobasana kannana balising samapan mafudra pan gi July 3 ta task force hangdoktuna akanba campaign junction bahoki campaign asida heroin number 4 kilogram kaya amasung mayai ka polam kaya phagat pangam ki sizinaba amasung ayun ba kaya basu matung manau tawduna na warak atem ki ngasi su staff force asi thabak le palaitana changshali RPM na matam khudingmakta drug amasung mayai ka chinjaki mayukta ngasi su lairi Uripo Kangsup Road ta Chenbo auto amadi sagol lambida passenger puriba gari sing asi milalna number plate singda maitei mayek thabagi thabak chathakre Impal West district milal gi thomi singna chathaki ba maitei mayek na number thabagi thabak aduda milal gi maru bimiyo kya saru yaki thabak asi Impal West Impal East Bisnupur amadi Tawal district ta chathagini school van bena amadi passenger puba gari singda su maitei mayek na thabagi khongjang leptana chathaki gani hari ADC Ukrul gi chairman John Ralim gi yumda bomb pokhan ki thong adubu Ukrul ADC members ne yaning daba phongdokre hiram khudimak mioi ba amagi nungsiba masung wakal phawduk naduna taisin na ba yai mioi amagi punsi singamada warusin purak pangam loi hari Bangal Students Organization PSO Manipur gi manga suba foundation de Manipur Press Club ta pangthokre thormasida Makka Indians Educational Society ge advisor Dr Burhanuddin PSO gi functional president MA Zakir Ahmad MSCO gi president Arai Beni Chirusu Saryaki social scientist Dr Dhanabila Shramna matamamada community kudimak amaga tatuk tasin tonaduna mari phana leinarami adu bulan thumgi khanbada miyamgi welfare sukyang yangdabasi kal kudimakna khanba matam oire haina phongdokhi
Manipurda yamaroi na khoi gi kanglup me am sing si thai na ding aling da say Muslim ki bhawda moi khoi gi long sino no wa green bol sing si moi na hokdor pani kazi patsida kazi jingzina tambirakni Manipuri am na luwa payment gi matamda sam na thai na di community loina bak sing su tamju adagi Muslim su welfare ga mari am leina lami adu ngasi di kudamoina aina yu yolaga sen hangada base mi tha ga mang ni ko ni yon da base welfare ga mari lenan adu ngasi di lan thumgi khanmada miyam welfare swing yang da base masi kang kudingona roina Muslim sinau singsu khanba matam wena thamingi Deputy Chief Minister na Assembly da hidak tauge haibada thiba phangdraba MPP gumba party ni haina phongdo khibadu Congress ki ngakchau thepa matawni haina MPP na hairi hai command gi wa tadrabadi kari su tawjaba ngamde haibasi Manipur gi miyam na amasung MPP na khangi border fencing gi wafam da Congress phirep nokni magi matawni civil society amasung non Congress party singna border gi matang da akan ba phirep lawdringe da Congress party kari tawkhi hangli CSO amasung non Congress party leramdrabadi Manipur gi lam Congress na pithokibada yatpinana ba leramdabasu yai khariba sambalna Manipur gi lam soali haibasi mating leina center da haijabangam daduna high command saukhini haiduna political party sing punna India government da haijarusi haiba MPP na khangi hai Bharata sanari dharma singi maroiba numit national holiday lauthokpagum thawai masak khangba thawai panbasingbu nungsiba minamibu otpanedaba thaksi khasi amasung ningtamba madi shanti gi paujel puriba sanamahi lining gi maroiba mera sauren hobu mipum khudimangna saru yabangamna na national holiday lauthoknaba Temple Board amasung state government na center ta taksinanaba Manipur gi Human Rights Commission gi hana gi member engine noyana phongdokli yalomi singna makho gi nat amasung lining ngak senbagi hak lejai status gi yalomi singna sai gi pangtok panat amasung sanamai gi lining gi thorom October 3 dagi na taragani pan phawba mera chawren hoba mera menkhong sengba mera mentongba mera ukai kapa amadi mera hauchongba pak chawna pangthoknari moroba thorom de state ki ek amagi makhada statutory body oina assembly ba lining thau sanamahi board na sanamahi temple fast MR da silang dona pangthokli religion asigi maroi ba khangladuna state government na mera chawren habu general holiday amasung atopa numit kharabu restricted holiday lauthokre dharma da ningkha tamba hanthana yengdaba amasung secularism sarpaleba asida hojik oriba law and order amasung section thorang lokhatliba fast MR complex asida leiriba temple asida lining bagi thorom pangthokpa amadi satok sasinda khudong sadaba kayamuru mayoknari gari thampham thangnarabi sing mapan thopam mitung sang mitin sang amadi hangmo pham leitri maramasina awara passing menkhanaba state government na temple board ki chahi gi budget heganhanba temple complex southon ba amasung MR complex tagi tokaina thambigidabani hari District TV Control Society amasung Lions Club of Kakching Greater na sinduna nomagi oiba TV awareness program ama yumbi masa high school Kakching da pangthokre thoromasida state TV cell gi Dr. Sadana amasung IEC officer state TV cell ke debena resource person oina wangangki Impal West Police Commandora KYKL gi mioi ama kakwa ningom thongjaw awang lekai da leiba masagi mayum dagi phare hari pharba mioi adudi yumnam Kendra Elias Ken say kuntragamapan apok pawai Buddha Sundar Singh kawi mangondagi Chinese hand grenade amaga loinana mobile handset amasu phagat pangamle hari Divisional Forest Officer cum District Wildlife Warden Technopolna Sinduna Yakinipan Suba Wildlife Week Liwa Channing High School da pangthokre Thoromasida Deputy Conservator of Forest LJ Kumana lamnaki South Sing Mangshilagli Nomadi Makoi Mudkiba Yabagi Film Dalakani Wildlife Protection Act ki makhada lamnaki South Sek Pukana Balakol Aliba Khongtang Sida Miyam Sumating Pangbiu Haiki Bor lai kurum bahai na khangaba sahi gi hiang thang lerem bida miyam na ngasi lai kurum nakre lai ge thromasida chief minister amasung ate minister kaya su saru yaki miyam gi khudong sana na ba district police transport department amadi medical department na akan mathawk lokhat ki norim thong da leiba ima panthubi gi mafam da su miwe kaya na lai kurum balak naki ngasi bonumit ke mari lena rims rota leiba Nityananda temple Govindaji amadi lai pham kaya da Nityananda nupi sei palana sei pangthokre hari Jelarong Student Union Assam Manipur amasung Nagaland handaki MPSC Combined Defense Service sing yauna mass media amasung music ta mithoi mihalak laba mioi taraga taret
Tarung Community Hall Okre Thoromasa Deputy Chief Minister Gekangam Hilaria Committee Vice Chairman Z Kikon Bausu Saruyaki Deputy Chief Minister na Mai Pak Ke Khan Bathabak Singh na Bamagalwin na Kibalita Tonali no Honorabadi Soidra Mai Pak Pangamgani Labasiya Punbagi Saktam Sagana Honabada State Asidagi Kaidok Payaro Daba Jelang Miam na Chawna Mateng Pangduna Lakli Lam Kudimakta Mangjil Thaba Society Ama Ohenbada Punna Honaminasi Haki Impal Manungi Amorakai Singh Hundok Pam Oriba Lango Lambigi Nakalda Makatana Amorakai Hundok Pada Lekai Nating Matamkre Ngasi Amorakai Singh na Sorok Tangkai Pauba Chaitokna Hajilak Padigi Miam Irang Hokre Lekai Mui Amana Pondor Pada Sahi Manga Muki Mamangdi Amorakai Hundok Pam Orekli Pamasi Sakana listening in Tarani to Paugi Manunda Zero Gabes Gimakada Lamdeng the Oina Tamlagani Hana Tazava Pikipani Adubu Yanakiba MO Iwadu Tugaiduna Makatana Amorakai Singh Hundok Tuna Lakpani Hari Biramugol College ki General Secretary ki candidate oina thorakiba KS Norendrona election corrupt conduct thugabagi damakta candidate ohen badagi withdraw tohonkhre case asi monitoring cell da wakalak badagi tha asigi tarada phamkiba mifam amana warep lawkibani hoju makata na sanabagi pawlo bisi Sanabigi Pau Pizari Kumuksam Joy Kisana sponsor Tauraga Ampana Sinduna Kumalapak Men Stadium the Chathariba Nepalak Suba Manipur State League Taruk Subaround Gahobo Matchta SSU Sinzamaina Trupuna Bolbu Goal Amasino the Maitiba Pikre Mesadugi Minute Kunjalak Pada SSU Gi Y Sasidanandana Goal on Tokuna Mai Pakibani Amuram Nangasi Sanakibani Suba Matchta Nisa Tamiban Amadi Jomi Football Club Goal Ani Chanadana Drosakre Match Adugi Minute Kuntaret Chalakpada Jarab Sigi case Nautun Singhana, Golama Chansunduna, Lit Totuna Saki, Adu match Adugi minute Niputare Tapada, Nisagi El Sanatomana Gol Handokuna Gol Amanaki, Nisagi Golmay, Gaikapuna, match Adugi minute Yakai Itoi Chatpada, Gol Amaga, Chansunduna Lit Toki, Jaraf Sigi, Helum Hokimna, match Adugi minute Pumato Chatpada, Gol Ama Chansunduna, equalized Tobangamki. Tim animakna match asi mai partner bagi damakta attack kaya tongna ki loina goal chambi aba kutung saba kaya su phangna ki goal amata makhata na chanma ngamna ki de haujuk phawda SSU na punna point tara ga mari phangdona mangjil thana chali aduga M khabam na point tara phangdona ni subada nisasu point tara phangli trukpu amadi JFC point nipan phangdona manana chali legasada KS na subnagi point amakak phangdona Quite Sotana lady. Hayang Yahan Mesta M. Kabam Amadineroka, Anina, Ahan Mesta Duga, Trau Amadik S. in Anisu Mesta Lambatong Naragani. Manipur Tennis Association Sinduna ESU Tennis Quota Satariba, State Level Junior Tennis Championship in Sanakiba and the 12 girls gave Hanem Mesta. Katat Jinluna, Ria Kashambu Point Mari Ama. Ani Mari Marisno the Mighty Piduna under 12 girls ki winner of Bangam Cre under 10 boys gi Pane Mesta Rahul Pamina Paraspu point Marisno the Mighty Piduna winner of Bangam Cre under 12 boys gi Sami Pane Mesta Razip na Rahul Pamaibu Mariama Maria Nida Toidno Razip Panel Chamangam Cre and his swap Sami Pane Mesta Duendina Premesorbu Mariani Manga Home the Toiduna Duendi Su Panel Sankre Handa Hayang under 12 boys gi Panen match Nungtilgi Pung Anita Matam the Sanaragani. All India MSA Muay Thai Federation Sinduna Kumala Park Boxing Stadium the Satariba Nipalak Suba National Amateur Muay Thai Champions King Sanakiba Tongan about Singda My Park Rabasingadi. Junior boys gi kilogram Yakema category da West Bengal gi Purul Baralina Assam gi Biruchan Bumaitiba Pikre kilogram Yakai Mari Suba category sida Meghalaya gi Kusikna Assam gi Dharmendra Bumaitiba Pikre kilogram Pugi Kalupta Assam gi Montuna Haryana gi
Subam Ratibu Thoikre, Manipur ki sub junior ki kilogram kuthra mangai kalupta e Rahul na Assam ki Vikas ko maiti pikre. Junior boys di kilogram ni fumangada Manipur ki N Dilip Singhana, Assam ki Dipu Chutiabu Thoikre, kilogram na kematu ki kalupta Manipur ki Y Basantana Assam ki Pranab Thoikre. Kaksing Block Congress Committee na sinduna Congress Workers Singi Conference ama Kaksing Maya Lekai Daliba Multipurpose Community Hall na pangthokre. Thoramasada Manipur Pradesh Congress Committee ki President Gakhangam, Minister Gomindas Konthauzam, Minister Abdul Nasir, MP Thang Sobaite, MLA T Mangibabu, MLA Y Surchandra, Manipur Pradesh Mahila Congress ki President R.K. Rani Sahasu Saruyaki. Gakhangam na Bodagi su asida Congress na tumina kak leithok loi Sakaras na wathok asigi matang da nakai sengba ma purak na ba center da kanna takshili haiki. Assam ki Hozai New Market 1 number 3 da lining tho LRMB ani ki sanglian hoki bi yumza ke sanu meta sanga khre. Thormasida Minister Gomindas Konthauzam, Nagaon Parliamentary Constituency MP Rajan Doha, Assam ki Minister Dr. R. Denhu amasung Kanglamai ki President Y Lerik Lemasu Saruyaki. Manipur da laiba miyam na mateng pangbirektuna Kanglamai join ta kharaba Manipuri madi Manipur munupi singta yi oiba kaithel asida ima kaithel larimbi ki sakta mamakat ki adubu ima larimbi ki sakta masi pithrai kilogram ahum mari khaki komai khaktamak oibana lagi wail da yadabadigi amuhana pithrai tana kilogram marfudra haiduna hana larimbi haikiba harangwei thongda saba hore laibak thibidi pithrai gi mamal wangmani na paisa leiraktabadigi sanglin sagab gi thoromda Lengsin mangam hogre larimbi ase hiangai thada pusnabagi damakta Kanglamai lamdam sida leiriba pukchel chawraba singna mapal da leiriba Manipuri singbu nungsibiduna sel gi mateng pangbiu hari tizigi mahiroi ama rep tokiba case ki public prosecutor da athingba piba se case asida athingba pibani haina onalawi public prosecutor na wangang mada athingba pirbagi maram sendok piro hari Housing a Sinomagi Wakiba, Aing Sagi, Amasung Ate, Nongsingi Pimamgi Matang the Pau Pizari. Pilin Cyclone, Udisha Masung, Andhra Pradesh Samudra Kongman Sinda, Yorpa Hokre, Nongli Nushina, U Telak Padagi, Andhra Pradesh da, Mioi Tariat Secret. Nebak the Quaiti Chawami can make tabak oina, Cyclone Asibu, Tanganaba, State Amadi Central Government akan matabak locally. Samudra Komanda Kutong Tinga, Webon Pump Sindagi, Mui Lak Mangarom, Sapakata Pump Sing the Hongdokre. Met Department the Pangba Powder, Cyclone Asi, Pungda kilometers, Jani Yankai, Pawi Changda, Yang Sitlabaya Harry. I see a Lampepataki Pangba Pawgi Matunga and Siki Quaiti Sakiba, say Celsius degree, Contrani Toy, Dasmik Ani, Oiki, Aduga. Quite ing Bachang Celsius degree Tratar Wiki. Nusati always sing Malgachang, Ayuk the Sadam Fudra Manga Wiki, the New Matung the Sadia came up on Wiki, Nasinong Jokide. Hosik Lusalapada Maruba Pau, Amukana Pizari. Paumisingi, I patorang tabak when a pang talk lagani Haina, Chief Minister and a Tazaba Pikre. Amadi Sangak Pam the Leba, Eddie Sigi members in Galepam da Bom Pokan Kiva Tongadu, Bangabaki Kudamni Haina, Deputy Chief Minister Gakangam Haikre. ISTV Pauming Tabiri Sing Amukano Kundari.